Malemgi Saknai climate amadi environmental activist Lycipriya Kangujamna Universal Friendship Organization UFO Miyamna Sajal Hairagasu Khangnaba Lup Asigi Wapham Handak Joigi United Nations General Assembly da Pukhatkani Mapung Oina UFO gi Lekhidraba founder Oja RK Manisanagi Mapok Numit Me Tara Maribu International Non-Butchers Day Haina Palan Tongnaba East Timor Lenga ki Kuthangda Lycipriya na UN da Pukhatkani hairi Numit Asigi Nungi Oiba Kalondi Malem da Ladiba Mioiba Aikoina Tawai Panba Jiba Singbo Hataba Nungsina Tobiba Madi Shanga Chadaba Numit Hypeni Masi Lekidraba Oja RK Manisanana Mangjaramba Manglan Amani Lycipriya na hairiba manglan ase thungkanbada achoba thogdang logadauri Lycipriya lakleba September gi tang 13 dagi 16 fauba East Timor da chatuna President Dr. Jose Ramos Horta unaduna hairiba wafam ase UN General Assembly da East Timor lenga ki makhada puthoknaba amadi Manipur gi hauzik oiriba irang asigi maramdasu akuppa warol khanagadauri Lycipriya hauzik East Timor ki President gi Special Envoy oina thabak toribane mahakna chahi nauriba angang oizarbasu malem gi maru Mifam kaya amate warip kaya lobada achoba thodang loduna laklibani Lycipriya na malem gi leifak humfurongi luchingba singa afaba mari thami maru oina UN Secretary General Antonio Guterres ka afaba mari thamduna issue kaya da thabak tominari mahagna malem da Manipur gi fida ama chauna kanduna lakli